Hello everyone, ngasi kong video no bu no la e ngasi video suna kaino haragadi kaino sebot iron bani se sina sebot kanghau hadi mahi kitang hapani kanghau chamani ko se sebot kanghau se ga leire aduga se ga na tilhau se dum chana bani ko se ga leire ngasi mathen se ga na jerum omelette ama yawe ba se ni ngasi ki mathen se chaba haurage 이것만 한 짝이 지금 너무나 아니 약간 황당해. 어. sebot iron masih na haure hen masih
ꯁꯤꯁꯨ ꯍꯥꯎꯋꯦꯀꯣ ꯁꯦꯕꯣꯠ ꯏꯔꯣꯝꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯁꯍꯔꯗꯤ ꯄꯥꯛ ꯆꯥꯅꯔꯝꯃꯣꯏꯕ ꯁꯦꯕꯣꯠ ꯏꯔꯣꯝꯕꯁꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯤ ꯌꯥꯝ ꯆꯥꯅꯩ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯆꯥꯟꯅꯗꯕꯅꯦꯕ ꯈꯪꯗꯕ ꯃꯤꯅꯅꯦꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯁꯦꯕꯣꯠ ꯏꯔꯣꯝꯕꯁꯦ ꯆꯥꯔꯒ ꯌꯦꯡꯉꯣ ꯑꯥꯂꯨꯒꯅꯦ ꯏꯔꯣꯜꯂꯒ ꯀꯌꯥꯝ ꯍꯥꯎꯋꯦ ꯌꯦꯡꯉꯣ ꯅꯣꯡ ꯆꯥꯡꯉꯝꯗ꯭ꯔꯦ ꯌꯥꯝ ꯁꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯃꯊꯪꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯄꯨꯖꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤꯁꯨ ꯍꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯄꯨꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯉꯥꯏꯕꯤꯔꯝꯃꯣꯕ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥꯅꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯃꯑꯣꯡ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦꯕ ꯍꯥꯏꯗꯤ ꯃꯑꯣꯡ ꯍꯥꯞꯄꯒ ꯄꯨꯖꯔꯛꯀꯦ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Yeah.